Facebook Live asida aigi yam nuksijarabi aigina ima oibiribi aduga mayamna oja Saroj Nalini haina yamna nuksina khangbiba aduga akoigi hujujig YouTube channel da khamba thoibi gi series chathabasida mayamna yamna khaurangna ngaiduna leinaba adumaina tawdana ima ge ibanisi book club ki reading si makha chathabani sigisina ima gi di ahanba Facebook live oidoini aduga ima si handak Facebook tasu join tawre aduna technology si advance oibagi matik ima su learn tawraga yawrakpasi aigidi amna nungaiba numit ama oire laibak phaba numit ama oire masi haraga ima bu akoigi studio Facebook live sida taramna ukcheri Thagachari isa ahanba maktada ngasigi book club reading asi tasengna koina hogibasi hujik COVID-19 gi yamna mayam gi lockdown tawba matam sida wakhan nungaitana sum COVID ki problem sida sum focus tawraga leiragadi hoi alert oina leigadabani adumnadi oiraga khoigi wakhanjesu kitang nungaina diversion ama pina bagi damakta book club ki live series ti haujakibani daga khoigi viewer da hujik yengbiraba mayam su comment tawbirau bimolata wangkhai mayamna khurumjari haina emoji ama tawjari yengbada yamna nungaijai ada imana ngasi maitai kabi kharakpam chawbagi pabigani aina yamna pamjaba hana dagi request tawraga leijaraba sairengni masi imana ngasi pabigani adugi mamang sida akoina hujik cheraubagi matam sisu lakpanina imada cheraubagi maramda kitang karino adagi chatnabi si akoi haitare numit ani tawbanina masigi maramda kitang hanbada haibiyu Thagachari ai hakna cheraubogi si aina hek khanjarapadagi na ngasi fawba chatliba khongchat haibadi ai hek pokpadagi na ngasi fawsi sahi humdraga humdoi sure masida aina khangakpadagi yaurakpa pangthokpa adugumba cheraubache masiga ngasi fawbada leiribasiga khenaba karisu leite adubu aina khangjaba makai aina share tawjage aduga ayangna share si tawjadringaida aigi listener oibiriba isai bema isai bungoching punamakpu koknonjari soiba ngamba kasisu yaurakpa yai aduna mayamsina adum ngakpigani miyamna nungsibiba gi paw ngaktani aina hujik tajarise aduna ai thawai nungaina aina khangba makhaidi haijarage haidana chairauba hanbada chairauba che kainoni sahi hobani maitai gi chairauba aigi sajibuda sajibu oibasi sajibu kalen inga ingen sidai tha 12 sigi sajibu tha sida aduna ihan hanba maktada aikhoigi kaino si kitangni panda yadre ko akhoi original leiramise akhoi si akhoina poklakpada aikhoigi paipu aibu popiramba ipa ima idhou iben tho punamakse akhoigi ngasagi noma panbada chairauba hojik oina tawnara ise masi tawramdaba akhoina hindugi laing laison gi marakta chawrakpanina madugi kuyomna yonghiba aduna maram oidana akhoigi chairaubache hojik laiba akhoigi nithokaba numit tang 32 sida sajibugi aduga thabana kurhundoi ni panba numit ani thokaba numit sida thoe aduna ngasagi maitegi chairauba haidana noma panbada tawribasisu aina karimta miraiba tawjade ai isagi moni karigi noina haibada maitegi liraba maitai di ipai puchingsina aikhoigi da minamba angkha yawgibaduda akhoise somnungai tan leibane marandi aikhoigi puran gadu hek manghan biramba kaidoba mayamsina som thawai nungai tabadagi chairaubache noma panbada lauradawni haibase since ai insok tarik tu adudagi di pulak heta laur sen laugibanate kara hogibasi after 1970 gi matung sida adumaina haurai adubu aigi sada judgment amkhak
ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16 ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯏꯁꯩꯁꯤꯗ ꯇꯧꯒꯗꯣꯔꯤꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯥꯎꯖꯔꯛꯄ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯖꯗꯅ ꯌꯥꯎꯖꯔꯛꯄꯗꯣ ꯑꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯂꯨꯗ ꯇꯣꯡꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕꯒꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯣꯡꯃ ꯄꯥꯟꯕꯒ ꯁꯤꯗ ꯇꯧꯕꯁꯤꯁꯨ ꯌꯥꯝ ꯆꯨꯝꯕ ꯃꯔꯝ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯅ꯭ꯌꯨ ꯏꯌꯥꯔꯁ ꯗꯦ ꯍꯥꯏꯕꯅꯦ ꯆꯩꯔꯥꯎꯕꯁꯦ ꯍꯥꯏꯗꯤ ꯆꯍꯤ ꯍꯧꯕ ꯍꯥꯏꯕꯅꯦ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯅ ꯂꯥꯏꯅꯤꯡꯊꯧꯁꯦ ꯌꯨꯝꯗ ꯂꯩꯌꯦꯕ ꯌꯨꯝꯗ ꯂꯩꯌꯦꯅ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧꯗ ꯄꯣꯠ ꯀꯠꯄꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯁꯤꯗ ꯁꯤꯗ ꯀꯠꯇꯅ ꯆꯦꯡ ꯊꯣꯏꯗꯤꯡ ꯀꯠꯇꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯨ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯒꯨꯝꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯑꯃꯨꯛ ꯊꯨꯗꯜꯂꯛꯑꯀꯥꯟꯗ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯩꯔꯥꯎꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯁꯤꯁꯨ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯝ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯛꯏꯕ 16ꯁꯤꯗ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯔꯤꯝꯇ ꯊꯥꯒꯣꯟꯅꯗꯕ ꯇꯧꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯁꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯆꯩꯔꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯗ ꯆꯩ ꯑꯃ ꯄꯥꯏꯔꯒꯅꯦ ꯆꯍꯤ ꯍꯧꯔꯦꯅ ꯈꯤꯡꯗꯅ ꯆꯠꯂꯝꯃꯤ ꯍꯥꯏ ꯃꯗꯨꯃꯗꯤ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯅ ꯑꯩꯁꯦ ꯌꯣꯛꯂꯛꯏ ꯑꯗꯨꯅ ꯑꯩ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯖꯍꯧꯏ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯀꯤ ꯃꯃꯥꯟꯅꯕ ꯀꯌꯥꯗꯒꯤꯁꯨ ꯑꯩꯅ ꯍꯪꯒꯟꯕ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯍꯤ ꯍꯧꯔꯦ ꯆꯩꯔꯥꯎꯔꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯤ ꯂꯥꯛꯑꯒꯅꯤ ꯍꯤꯟꯗꯨ ꯂꯥꯛꯏꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯂꯤꯇꯔꯦꯆꯔꯁꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯇꯝꯁꯤꯗ ꯆꯔꯥꯏꯔꯣꯡꯕꯅ ꯄꯥꯜꯂꯛꯄ ꯃꯇꯝꯁꯦ ꯑꯁꯤꯗ ꯃꯥꯁꯦ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯒꯦꯕꯨ ꯃꯥꯅꯅꯦ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯁꯦ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯂꯧꯕ ꯉꯝꯃꯝꯗꯦꯕ ꯑꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯝꯍꯩꯕꯁꯤꯗ ꯃꯥꯅ ꯊꯤꯅꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯒ ꯂꯥꯏꯒ ꯄꯥꯗꯅ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤꯗꯥꯁꯅ ꯙꯔꯃ ꯒꯨꯔꯨꯁꯤꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯈꯤꯕ ꯑꯗꯒꯤ ꯂꯣꯟ ꯃꯥꯁꯦ ꯑꯦꯝ.ꯑꯦꯗ ꯀꯩꯅꯣꯅꯤ ꯁꯕꯖꯦꯛ 2ꯗ ꯑꯦꯝ.ꯑꯦ ꯑꯣꯏꯕꯅꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯊꯥꯖꯈꯤꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯁꯦꯡꯉꯤꯀꯣ ꯍꯤꯟꯗꯨ ꯙꯔꯃ ꯂꯧꯔꯛꯄꯗꯒꯤ ꯑꯩ ꯍꯤꯟꯗꯨꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛꯃꯛ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯄꯥꯅ ꯉꯝꯃꯝꯗꯕ ꯊꯕꯛꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯦ ꯑꯅꯤꯈꯛ ꯀꯔꯤꯅꯣꯅ ꯍꯥꯏꯕꯕꯨ ꯅꯪꯅ ꯑꯋꯥꯁꯦ ꯑꯃꯨꯛꯇꯪ ꯖꯣꯏ ꯇꯧꯕ ꯍꯥꯏꯕ ꯑꯩꯅ ꯑꯋꯥ ꯖꯣꯏ ꯇꯧꯕ ꯉꯝꯃꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯑꯅꯤꯁꯨꯕꯗꯅꯅꯦ ꯃꯅꯤꯄꯨꯔ ꯃꯩꯇꯩꯁꯦ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯣꯟꯅꯕ ꯇꯧ ꯍꯥꯏꯗꯅ ꯑꯗꯣ ꯒꯔꯤꯕ ꯅꯤꯋꯥꯁꯦ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣꯏꯕꯨ ꯃꯥꯅꯅꯦ ꯃꯄꯥꯅ ꯍꯥꯏꯔꯝꯕꯁꯦ ꯇꯧꯗꯕ ꯌꯥꯗꯕ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯃꯥ ꯑꯋꯥ ꯖꯣꯏ ꯇꯧꯔꯤꯅꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯋꯥ ꯖꯣꯏ ꯇꯧꯕꯗꯣ ꯑꯗꯣ ꯑꯋꯥꯅ ꯑꯃꯨꯛ ꯔꯤꯚꯦꯟ ꯇꯧꯔꯒ ꯆꯍꯤ 3 ꯈꯨꯟ ꯇꯥꯛꯂꯛꯀꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯉꯁꯥꯏ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯂꯧꯅꯅꯕ ꯍꯥꯏꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯊꯥꯖꯈꯤꯗꯅ ꯅꯤꯡꯊꯧꯁꯦ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯗꯨꯅ ꯍꯤꯟꯗꯨꯒꯤꯗꯤ ꯌꯥꯝ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯀꯥꯏꯅ ꯍꯥꯏꯁꯦ ꯖꯜ ꯀꯥꯏꯅ ꯍꯥꯏ ꯖꯜ ꯍꯥꯏꯔꯒꯗꯤ ꯒꯪꯒꯥ ꯖꯜ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄ꯭ꯌꯨꯔꯤꯐꯥꯏꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯍꯛꯆꯥꯡꯗ ꯄꯣꯛꯄꯗ ꯂꯣꯏꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯅ ꯑꯅꯤꯃꯛꯁꯦ ꯀꯝꯄꯦꯔꯦꯇꯤቭ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯆꯩꯔꯥꯎꯕꯁꯤꯅꯅꯦ ꯍꯟꯊꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯆꯩꯔꯥꯎꯕꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯦ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯀꯥꯏꯗ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤꯒꯤꯅꯣ ꯅꯣꯡ ꯄꯥꯟꯕꯗ ꯆꯩꯔꯥꯎꯔꯝꯗ꯭ꯔꯤꯁꯦ ꯅꯣꯡ ꯄꯥꯟꯕꯒꯤꯗꯤ ꯃꯈꯣꯏꯅ ꯈꯟꯗꯦ ꯃꯇꯝꯗꯨꯗ ꯆꯩꯔꯛ ꯄꯨꯖꯥ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅ ꯃꯇꯝꯗꯨꯗ ꯄꯟꯗꯤꯠꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯀꯨꯊꯤ ꯌꯦꯡꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒ ꯍꯧꯖꯤꯛ ꯀꯦꯂꯦꯟꯗꯔꯒ ꯐꯣꯡꯉꯤꯀꯥꯁꯦ ꯃꯣꯏꯅ ꯀꯩꯅꯣ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯁꯦ ꯆꯩꯔꯛ ꯄꯨꯖꯥ ꯍꯥꯏꯗꯤ ꯌꯥꯝ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯗ ꯂꯩꯄꯥꯛꯇꯨꯗ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯒꯗꯕ ꯅꯨꯃꯤꯠ ꯑꯃ ꯊꯤꯔꯀꯥꯟꯗ ꯃꯥꯅ ꯑꯐꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯁꯦ ꯊꯅꯝꯃꯤꯅꯦꯕ ꯑꯗꯨꯅ ꯅꯣꯡ ꯄꯥꯟꯕꯁꯤꯒ ꯑꯅꯤꯁꯦ ꯈꯦꯠꯅꯕꯒꯤ ꯃꯁꯛꯅꯤ ꯃꯁꯤꯅ ꯈꯦꯠꯅꯕꯒꯤ ꯃꯁꯛꯅꯤ ꯑꯩꯉꯣꯟꯗꯗꯤ ꯃꯁꯤ ꯑꯅꯤꯁꯤꯗ ꯑꯃꯅ ꯂꯨꯝꯃꯤ ꯑꯃꯅ ꯌꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯁꯤꯙꯥ ꯀꯠꯂꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯁꯤꯙꯥ ꯀꯠꯂꯕ ꯆꯦꯡ ꯍꯋꯥꯏ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯨꯝ ꯌꯥꯏꯉꯪ ꯄꯨꯝꯅꯃꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯡꯉꯀꯥꯟꯗ ꯃꯗꯨꯗꯒꯤ ꯂꯝꯒꯤ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯋꯥꯏ ꯇꯩꯊꯣꯛꯇꯅ ꯀꯨꯝꯗꯨꯒꯤ ꯐꯠꯇ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯑꯋꯥ ꯑꯅꯥ ꯄꯤꯒꯗꯕꯗꯣ ꯑꯗꯨ ꯇꯥꯟꯊꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯛꯁꯦ 3 ꯀꯠꯂꯦꯕ ꯆꯥꯛ 3 ꯀꯠꯄꯁꯤꯗ ꯂꯥꯏ 3ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯄꯟꯗ꯭ꯔꯒꯗꯤ ꯂꯥꯏꯁꯤꯅ ꯑꯩꯈꯣꯏ ꯃꯤꯗꯁꯨ ꯃꯃꯤꯡꯗꯣ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯂꯣꯛꯁꯦ ꯈꯨꯟꯕꯤꯔꯣꯅ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ
ꯏꯁꯣꯔꯅꯤꯗꯅ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯃꯤꯡꯗꯣ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯂꯝꯉꯥꯛꯄ ꯇꯨꯉꯥꯛꯄ ꯀꯧꯋꯦꯅ ꯑꯩꯕꯨ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯉꯤꯉꯩꯒꯤ ꯃꯇꯝ ꯁꯤꯗ ꯑꯩꯅ ꯆꯩꯔꯥꯎꯕꯒꯤ ꯀꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯨ ꯆꯩꯔꯥꯎꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯎꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯨ ꯂꯥꯎꯔꯦ ꯁꯤꯗꯁꯨ ꯂꯥꯎꯗꯧꯔꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯌꯨꯝꯁꯤꯗ ꯑꯗꯣ ꯂꯥꯎꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯤꯒ ꯇꯤꯟꯕ ꯅꯠꯇꯦꯗ ꯂꯥꯏꯒꯤ ꯀꯠꯐꯝ ꯊꯣꯛꯄꯗꯣ ꯂꯨꯞ ꯑꯍꯨꯝꯗꯣ ꯑꯗꯨ ꯀꯠꯆꯔꯀꯥꯟꯗ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯂꯝꯉꯥꯛꯄ ꯇꯨꯉꯥꯛꯄꯗꯣ ꯃꯩ ꯊꯥꯡꯃꯩ ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯂꯅꯤ ꯗꯈꯤꯅꯥ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯀ꯭ꯋꯥ ꯍꯥꯞꯄꯅꯤ ꯂꯩ ꯍꯥꯞꯄꯅꯤ ꯂꯩꯅ ꯀꯣꯏ ꯀꯣꯏꯁꯟꯗꯅ ꯌꯥꯝ ꯐꯖꯕ ꯗꯦꯀꯣꯔꯦꯁꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯁꯦ ꯀꯠꯂꯦ ꯀꯠꯂꯒ ꯋꯥꯈꯜꯂꯣꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯩ ꯃꯗꯨꯗ ꯂꯥꯏꯗꯨ ꯀꯠꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯂꯥꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯟꯁꯥꯡ ꯂꯥꯟꯅꯩ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤꯁꯨ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗꯤ ꯏꯆꯥ ꯏꯁꯨ ꯈꯠꯅ ꯆꯩꯅꯅꯕ ꯃꯤꯠꯀ ꯁꯥꯡꯗꯣꯛꯅꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯌꯥꯗꯦꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯕ ꯌꯨꯝꯒꯤ ꯑꯍꯟꯁꯤꯅ ꯅꯣꯏ ꯉꯁꯤꯗꯤꯅꯦ ꯅꯆꯤꯟ ꯊꯤꯅꯕ ꯌꯥꯗꯦ ꯀꯩꯐꯧ ꯌꯥꯗꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯑꯐꯕ ꯁꯦ ꯀꯩꯅꯣ ꯅꯣꯏ ꯈꯠꯅ ꯆꯩꯅꯗ꯭ꯔꯒꯗꯤ ꯆꯍꯤ ꯁꯨꯝ ꯈꯠꯅꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣই ꯊꯥꯖꯅꯕꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯅ ꯃꯤ ꯑꯉꯥꯡ ꯃꯁꯦꯟꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯕ ꯃꯣꯏ ꯈꯠꯅꯩꯗꯅ ꯍꯦꯛꯇ ꯑꯗꯨꯁꯨ ꯈꯠꯅꯗꯦꯕ ꯅꯨꯃꯤꯠꯁꯦ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯀꯣ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤꯅ ꯉꯝꯖꯕ ꯂꯩ ꯃꯅꯥꯝꯇ ꯑꯣꯏꯔꯁꯨ ꯍꯩ ꯃꯅꯥꯝꯇ ꯑꯣꯏꯔꯁꯨ ꯈꯨꯗꯩ ꯑꯃꯇ ꯑꯣꯏꯔꯒꯁꯨ ꯂꯨꯀꯨꯟ ꯑꯃꯇ ꯑꯣꯏꯔꯒꯁꯨ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯇ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯀꯠꯄꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯀꯠꯂꯒ ꯃꯣꯏꯗ ꯈꯣꯏꯔꯝꯖꯔꯀꯥꯟꯗ ꯕꯣꯔ ꯂꯧꯖꯕꯗꯣ ꯑꯗꯨꯅ ꯆꯍꯤꯗꯨꯃ ꯁꯤꯗꯦ ꯅꯥꯗꯦ ꯄꯤꯅꯕꯤ ꯍꯥꯏꯕ ꯊꯥꯖꯅꯕꯗꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯍꯟꯁꯤꯡ ꯑꯅꯝꯕ ꯀꯠꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯧꯄ꯭ꯋꯥꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯁꯔꯨꯛ ꯇꯝꯃꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯥꯏꯅ ꯍꯥꯏꯔꯛꯄ ꯅꯠꯇꯕꯤꯗ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥ ꯏꯄꯥꯒꯤ ꯀꯩꯅꯣꯝ ꯇꯝꯍꯧꯗ꯭ꯔꯗꯤ ꯂꯩꯈꯤꯗ꯭ꯔꯒꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯔꯩꯕ ꯏꯕꯨꯡꯒꯤ ꯏꯀ꯭ꯋꯥꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨꯅꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯕꯨ ꯀꯩꯅꯣ ꯅꯨꯡꯊꯤꯟꯁꯤꯗꯅꯅꯦ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯦ ꯆꯤꯡ ꯑꯋꯥꯡꯕ ꯑꯃ ꯀꯥꯔꯗꯤ ꯐꯩꯌꯦꯅ ꯆꯤꯡ ꯀꯥꯏꯌꯦ ꯆꯤꯡ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯏꯅ ꯂꯩ ꯃꯅꯤꯄꯨꯔꯒꯤꯀꯣ ꯑꯗ ꯑꯩ ꯏꯁꯥꯗꯨꯁꯨ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯑꯩ ꯆꯤꯡ ꯀꯥꯕꯗ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯩ ꯀꯥꯖꯔꯛꯏ ꯑꯗꯣ ꯃꯍꯥꯗꯦꯕ ꯃꯌꯥꯝ ꯑꯃ ꯂꯥꯠꯇꯅ ꯂꯩꯔꯝꯃꯤ ꯗꯈꯤꯅꯥ ꯀꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯃꯍꯃꯨꯠ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯆꯩꯔꯥꯎꯕꯒꯤ ꯅꯣꯡꯉꯥꯜꯂꯒ ꯁꯤꯜꯍꯦꯟꯕ ꯍꯥꯏꯅ ꯁꯤꯜ ꯍꯦꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯌꯥꯝ ꯁꯨꯕꯖꯥꯠꯅꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯨꯃꯟꯗꯅ ꯂꯧꯕꯨꯛꯇ ꯆꯠꯂꯤꯉꯩꯗꯅ ꯂꯧꯕꯨꯛꯇ ꯁꯟ ꯁꯦꯝꯕ ꯁꯪꯉꯥꯛꯄ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒꯅ ꯂꯥꯏꯔꯤꯛꯀꯤ ꯑꯗꯨ ꯃꯌꯥꯝꯁꯤ ꯇꯧꯕꯁꯤꯅꯅꯦ ꯅꯨꯃꯤꯠꯁꯤꯃꯗꯤꯅꯦ ꯁꯤꯟꯁꯦ ꯄꯥꯏꯔꯒꯨꯝꯁꯤꯀꯣ ꯑꯣꯏꯅꯅꯦ ꯁꯤꯜꯍꯦꯟꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯀꯥꯏꯗꯒ ꯀꯣꯏꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯁꯤꯗ ꯄꯥꯡꯊꯣꯛꯏ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯩ ꯑꯗꯒꯤ ꯑꯃꯁꯨ ꯂꯩꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯎꯠꯁꯤꯟꯁꯦ ꯇꯧꯋꯦꯕ ꯎꯠꯁꯤꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯍꯤꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯃꯔꯤ ꯂꯩꯔꯦꯀꯣ ꯏꯆꯥ ꯃꯔꯤꯅꯦ ꯃꯄꯥꯅꯦ ꯃꯃꯥꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯤꯁꯦ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯆꯥ ꯃꯔꯤꯁꯤꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯔꯨꯛ ꯈꯛꯇ ꯂꯩꯔꯒꯅ ꯇꯔꯦꯠ ꯂꯩꯔꯒꯅ ꯇꯔꯦꯠ ꯑꯩꯈꯣꯏ ꯉꯥꯃꯨꯁꯦ ꯁꯤꯅ ꯎꯠꯁꯤꯟ ꯇꯧꯔꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯄ ꯑꯗꯒꯤꯗꯤ ꯉꯥꯃꯨꯁꯦ ꯁꯨꯝ ꯐꯪꯉꯛꯇ꯭ꯔꯦꯕꯀꯣ ꯐꯪꯉꯛꯇꯕꯗꯩ ꯑꯍꯟꯁꯤꯡꯁꯤꯗ ꯑꯃꯨꯛ ꯍꯪꯉꯦ ꯉꯥꯃꯨꯗꯤ ꯑꯝꯇꯁꯨ ꯐꯪꯗ꯭ꯔꯦ ꯑꯁꯤꯕꯁꯨ ꯌꯥꯄꯣꯟꯇꯦ ꯃꯁꯥ ꯁꯣꯟꯕꯒ ꯌꯥꯄꯣꯟꯇꯦ ꯃꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯦ ꯄꯨꯕꯤꯈ꯭ꯔꯅꯕ ꯍꯥꯏꯅ ꯏꯁꯤꯡꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒ ꯊꯥꯗꯣꯛꯏꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯉꯥꯃꯨ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯕꯣꯔ ꯀꯩꯅꯥ ꯑꯅꯤ ꯉꯥ ꯊꯥꯕ ꯍꯥꯏꯅ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯁꯨ ꯃꯥꯅ ꯑꯋꯥ ꯑꯅꯥꯁꯦ ꯌꯥꯝ ꯄꯨꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯅꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯅꯔꯤ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯁꯦ ꯐꯪꯉꯛꯇ꯭ꯔꯦꯅꯦ ꯑꯁ ꯃꯌꯥꯝꯁꯤꯅ ꯂꯩꯈꯤꯗꯅꯅꯦ ꯎꯆꯤꯟꯒꯤ ꯉꯥꯁꯦ ꯐꯪꯗꯗꯅ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒ ꯌꯥꯏ ꯍꯥꯏꯔꯦ ꯅꯨꯡꯅꯁꯨ ꯌꯥꯏ ꯍꯥꯏ ꯅꯨꯡꯅ ꯎꯆꯤꯟ ꯇꯧꯕ ꯅꯨꯡ ꯑꯃꯃꯝꯁꯦ ꯀꯩꯅꯣ ꯃꯃꯤꯡ ꯍꯥꯏꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯆꯍꯤꯗꯅ ꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯍꯧꯔꯤꯕ ꯄꯥꯁꯦ ꯃꯁꯤ ꯑꯃꯃꯝ ꯀꯣꯏꯕꯤꯔꯕ ꯑꯩꯒꯤꯁꯨ ꯑꯃꯃꯝ ꯃꯥꯒꯤꯁꯨ ꯑꯃꯃꯝ ꯑꯗꯨꯒ ꯆꯨꯔꯤ ꯃꯈꯥꯁꯤꯗꯅꯦ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯁꯦꯡꯗꯅ
ꯑꯣ ꯆꯍꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯅꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯀꯟꯁꯦꯞ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯩꯔꯥꯎꯕꯁꯦ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯅꯩ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯗꯤ ꯑꯩꯅ ꯀꯩꯅꯣ ꯎꯁꯤꯟꯒ ꯀꯩꯒ ꯇꯧꯕꯁꯤ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯃꯐꯝ ꯃꯐꯝꯗ ꯁꯨꯝ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯒꯨꯝꯕꯗꯗꯤ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯒ ꯄꯥꯞ ꯈꯣꯏꯕꯗꯁꯨ ꯀꯥꯎꯕ ꯃꯇꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯕꯅꯤꯅ ꯋꯥꯔꯤꯁꯤ ꯂꯤꯔꯕꯅꯤꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯁꯤꯗ ꯑꯩꯅ ꯆꯩꯔꯥꯎꯕꯒꯤ ꯑꯩ ꯈꯪꯖꯕ ꯈꯖꯤꯛꯇꯅꯤ ꯃꯁꯤꯗ ꯍꯣꯏ ꯀꯩꯅꯣ ꯑꯃꯒꯤ ꯋꯥꯐꯝ ꯅꯠꯆꯗꯕ ꯁꯤꯐꯥꯎꯒꯤ ꯆꯩꯔꯥꯎꯕꯁꯤꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯖꯔꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯅ ꯃꯁꯤ ꯇꯥꯛꯄꯤꯕꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯒꯤꯁꯨ ꯀꯃꯦꯟ ꯂꯥꯛꯄꯤꯔꯤ ꯑꯩꯍꯥꯛ ꯄꯥꯊꯣꯛꯆꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯍꯪꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯗ ꯀꯔꯤ ꯀꯚꯔ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯣꯄꯤꯛꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯑꯍꯥꯟꯕꯗ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ 2 daysꯇ ꯇꯧꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯗꯨꯝ ꯅꯣꯡꯃ ꯄꯥꯟꯕꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯍꯤꯟꯗꯨꯒꯤꯗ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯀꯠꯄ ꯑꯗꯨꯒ ꯆꯍꯤꯗꯨꯒꯤ ꯎꯁꯤꯟ ꯇꯧꯔꯒ ꯐꯠꯇꯕ ꯃꯌꯥꯝꯁꯤ ꯄꯨꯕꯤꯈꯤꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯅ ꯈꯤꯇꯪ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯍꯜ ꯂꯃꯟꯒꯤ ꯄꯣꯠ ꯇꯝꯕꯁꯦ ꯑꯌꯥꯝꯕꯅ ꯃꯌꯥꯝꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯈꯇꯪꯅꯤ ꯍꯥꯏꯅ ꯈꯟꯅꯕ ꯑꯃꯁꯨ ꯇꯥꯖꯩ ꯑꯗꯨꯗ ꯃꯁꯤꯒꯤꯗ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯂꯔꯅꯤꯡꯁꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯛꯇꯪ ꯅꯠꯇꯦ ꯑꯍꯜ ꯂꯃꯟ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛ ꯌꯥꯎꯔꯀꯥꯟꯗ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯣꯠ ꯇꯝꯕꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯈꯣꯏꯔꯝꯕ ꯍꯥꯏꯕꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅꯗꯤ ꯈꯣꯏꯔꯝꯕꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯔꯕꯅꯤ ꯕ꯭ꯂꯦꯁꯤꯡ ꯄꯤꯕ ꯌꯥꯝꯅ ꯀꯣꯛꯇ ꯄꯤꯔꯒ ꯑꯍꯟꯗꯨꯒꯤ ꯃꯈꯣꯡꯒ ꯁꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯖꯔꯀꯥꯟꯗ ꯑꯗꯨꯗ ꯄꯣꯠ ꯑꯆꯧꯕꯒꯤ ꯃꯆꯥꯒꯤ ꯋꯥꯔꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯔ ꯍꯦꯟꯅ ꯆꯥꯎꯕꯒ ꯄꯥꯝꯖꯗꯅꯅꯦ ꯆꯥꯛꯀꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯦꯀꯣ ꯅꯤꯉꯣꯜꯁꯤꯗ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯑꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥꯚꯤꯒꯦꯟ ꯑꯣꯏꯈ꯭ꯔꯦ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯃꯃꯥꯕꯨ ꯅꯤꯡꯉꯤꯀꯣ ꯑꯩꯅ ꯍꯥꯏꯗꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄꯅꯤꯀꯣ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯕꯗꯣ ꯑꯗꯨꯅꯤ ꯍꯣꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯝꯄꯦꯌꯔ ꯇꯧꯕꯗ ꯆꯩꯔꯥꯎꯕꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯁꯦ ꯀꯝꯄꯦꯌꯔ ꯇꯧꯖꯩꯀꯣ ꯑꯗꯨꯗ ꯆꯩꯔꯥꯎꯕꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯈꯜꯂꯨꯕꯁꯤ ꯑꯔꯥꯟꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔ ꯒ꯭ꯔꯥꯟꯃꯗꯔ ꯑꯗꯒꯤ ꯃꯥꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯣꯏꯗ ꯄꯣꯠ ꯃꯆꯥ ꯑꯃ ꯀꯠꯂꯒ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯁꯤꯡ ꯂꯧꯕ ꯆꯍꯤꯗꯨꯒꯤ ꯑꯗꯨꯅꯦꯕ ꯑꯗꯨꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇꯣ ꯑꯗꯨ ꯇꯥꯛꯄꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯎꯁꯤꯟ ꯇꯧꯕꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯨ ꯇꯧꯖꯔꯛꯏ ꯉꯁꯤ ꯏꯃꯥꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯕꯅꯤꯅ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯌꯥꯝ ꯂꯩꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯑꯩ ꯇꯧꯖꯔꯅꯤ ꯑꯗꯒꯤ ꯑꯩꯅ ꯑꯣꯀꯦ ꯑꯗꯩ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯒꯦ ꯀꯃꯦꯟꯁꯤꯗ ꯑꯍꯥꯟꯕꯗ ꯕꯤꯃꯣꯜꯂꯇꯥ ꯋꯥꯡꯈꯩꯃꯌꯨꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯀꯦꯟꯀꯥꯞ ꯄꯨꯈ꯭ꯔꯝꯕꯝꯅ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯑꯀꯣꯏꯖꯝ ꯕꯁꯟꯇ ꯑꯉꯣꯝꯅ ꯋꯥꯛꯆꯤꯡꯗ ꯆꯩꯔꯥꯎ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩ ꯃꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯇꯥꯛꯄꯤꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯈꯟꯖꯩ ꯃꯁꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯋꯥꯛꯆꯤꯡꯗ ꯆꯩꯔꯥꯎꯕ ꯒ꯭ꯔꯨꯞ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇꯗꯤ ꯇꯥꯖꯗ꯭ꯔꯤ ꯀꯔꯤ ꯏꯃꯥꯒꯤ ꯀꯃꯦꯟ ꯀꯔꯤ ꯂꯩꯒꯦ ꯋꯥꯁꯦ ꯑꯩꯍꯥꯛꯁꯨ ꯑꯩ ꯆꯍꯤ 68 ꯁꯨꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯑꯩ ꯇꯥꯗ꯭ꯔꯤꯌꯦꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯅꯤꯄꯨꯔꯒꯤꯁꯤꯗꯤꯅꯦ ꯌꯥꯝꯅꯅꯦ ꯗꯨꯋꯦꯜꯁꯨ ꯆꯠꯄꯅꯤ ꯑꯅꯤꯁꯨ ꯆꯠꯅꯕꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯛꯆꯤꯡꯒꯤꯗꯨꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯩꯅ ꯊꯤꯖꯤꯟꯕ ꯋꯥꯠꯄꯅ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯀꯣ ꯈꯪꯉꯀꯥꯟꯗ ꯑꯩꯁꯨ ꯍꯜꯂꯒ ꯑꯃꯨꯛ ꯊꯤꯔꯀꯥꯟꯗ ꯅꯣꯡꯃꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯔꯝꯗꯤꯅꯦ ꯃꯁꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯃꯔꯤ ꯏꯔꯩ ꯂꯩꯅꯗꯅ ꯍꯥꯏꯔꯦꯅ ꯍꯥꯏꯕꯤꯒꯅꯨꯀꯣ ꯅꯍꯥꯟꯅꯦ
ꯑꯩꯒꯤ ꯂꯤꯁꯅꯔ ꯑꯃꯈꯛꯅ ꯑꯩ ꯁꯥꯏꯌꯣꯟ ꯇꯔꯦꯠꯁꯦ ꯁꯤ ꯍꯥꯏꯕ ꯃꯇꯝ ꯁꯥꯏꯌꯣꯟ ꯑꯃꯁꯨ ꯀꯥꯎꯔꯕꯀꯣ ꯑꯩ ꯀꯥꯎꯔꯦꯅꯦꯅ ꯍꯥꯏꯔꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅꯅꯦ ꯃꯊꯪꯒꯤ ꯀꯩꯅꯣꯃꯨꯛ ꯃꯥꯏ ꯀꯃꯦꯟꯁꯤ ꯄꯤꯔꯛꯄꯗꯅꯦ ꯁꯥꯏꯌꯣꯟ ꯇꯔꯦꯠꯀꯤ ꯑꯩ ꯀꯗꯥꯏꯗꯅꯣꯝ ꯏꯈꯤꯕꯅꯤ ꯏꯗ꯭ꯔꯗꯤ ꯍꯦꯛꯇ ꯀꯥꯎꯊꯣꯛꯑꯦꯅ ꯁꯥꯏꯌꯣꯟ ꯇꯔꯦꯠꯀꯤ ꯂꯩꯍꯧꯕ ꯑꯩ ꯋꯥꯠꯍꯧꯕ ꯑꯩꯒꯤ ꯕ꯭ꯔꯦꯟꯗꯒꯤꯅꯤꯀꯣ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩꯗꯤ ꯑꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯝꯗ ꯄꯨꯔ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯔꯦꯗꯤ ꯇꯧꯕ ꯅꯠꯇꯕ ꯃꯥꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯁ ꯃꯦꯗꯝ ꯅꯪꯒꯤ ꯀꯥꯎꯕꯗꯣ ꯁꯤꯗ ꯂꯩꯔꯦꯅ ꯑꯩ ꯑꯁ ꯀꯌꯥꯝ ꯃꯇꯦꯡ ꯅꯨꯡꯉꯥꯏ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡꯒꯗꯣ ꯑꯩꯅ ꯏꯁꯜꯂ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯃꯃꯥꯡꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯣꯡꯃ ꯄꯟꯖꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯕꯁꯟꯇ ꯑꯩ ꯋꯥꯛꯆꯤꯡꯒꯤꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇ ꯄꯤꯖꯒꯦꯀꯣ ꯀꯩꯅꯣ ꯇꯧꯏ ꯑꯅꯤ ꯊꯣꯛꯑꯦ ꯀꯩꯗꯧꯔꯦ ꯑꯩ ꯃꯁꯤꯅ ꯑꯩꯅ ꯈꯤꯇꯪ ꯑꯩꯒꯤ ꯏꯁꯥꯗꯅꯦ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯂꯒꯗꯤ ꯏꯁꯣꯔꯅ ꯂꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩ ꯐꯤꯂꯣꯁꯣꯐꯤꯗꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯂꯣꯏꯔꯒ ꯑꯩꯁꯦ ꯑꯩꯕꯨ ꯂꯨ ꯇꯧꯕꯤꯕ ꯏꯆꯦꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯍꯦꯛ ꯆꯠꯂꯒ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯑꯩ ꯌꯥꯝ ꯀꯟꯅ ꯇꯧꯕꯗꯤ ꯅꯠꯇꯕ ꯑꯗ ꯏꯆꯦꯒꯤ ꯃꯆꯥꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯗ ꯃꯥ ꯀꯩꯗꯧꯒꯦꯕꯨ ꯅꯣꯏ ꯅꯆꯥꯁꯤꯡꯁꯦ ꯉꯁꯤꯗꯤ ꯂꯩꯇꯦꯅ ꯍꯥꯏꯅ ꯍꯥꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯂꯣꯏꯈ꯭ꯔꯕ ꯑꯗꯨꯒꯅꯦ ꯍꯟꯗꯛꯇꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯂꯐꯨꯅ ꯆꯥꯛꯀꯧꯗ꯭ꯔꯗꯤꯅꯦ ꯅꯤꯉꯣꯜꯁꯤꯡꯁꯦ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯔꯔꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯦꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣꯅꯦ ꯅꯍꯥꯟ ꯅꯤꯉꯣꯜ ꯆꯥꯛꯀꯧꯈ꯭ꯔꯒ ꯑꯃꯨꯛꯁꯨ ꯂꯐꯨꯗꯨꯅ ꯑꯃꯨꯛ ꯃꯕꯨꯡꯁꯦ ꯑꯃꯨꯛ ꯀꯧꯗꯣꯏꯕ ꯑꯗꯨ ꯃꯕꯨꯡꯗꯨ ꯆꯠꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯂꯐꯨꯗꯨꯅ ꯀꯧꯒꯦ ꯍꯥꯏꯔꯁꯨ ꯏꯆꯥꯁꯤꯡꯁꯨ ꯂꯥꯞ ꯂꯩꯅꯕꯅꯤꯅ ꯑꯃꯠꯇꯁꯨ ꯐꯪꯉꯔꯣꯏ ꯑꯩꯗꯤ ꯏꯁꯣꯔ ꯃꯉꯣꯟ ꯂꯐꯨꯗꯣ ꯑꯗꯨꯝ ꯆꯥꯔꯕꯅꯤꯀꯣ ꯅꯣꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯏꯁꯣꯔꯅꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯀꯣ ꯗꯕꯜ ꯌꯥꯝ ꯆꯀꯜꯂꯦ ꯑꯗꯨ ꯋꯥꯈꯜꯗ ꯆꯩꯔꯥꯎꯕꯁꯤꯃꯗꯤ ꯏꯕꯨꯡꯉꯣ ꯑꯩ ꯇꯥꯖꯗ꯭ꯔꯤꯁꯤꯗ ꯑꯩ ꯂꯣꯏꯁꯟꯖꯒꯦ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯍꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯦꯅꯤꯟ ꯆꯅꯝꯅ ꯏꯃꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯏꯕꯤꯔꯛꯄꯁꯤ ꯑꯗꯒꯤ ꯏꯉꯣꯆꯧꯕ ꯂꯨꯀ꯭ꯔꯥꯝꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯑꯗꯒꯤ ꯂꯥꯁ ꯀꯃꯦꯟ ꯑꯣꯏꯅ ꯑꯃ ꯈꯟꯒꯠꯆꯔꯕꯗ ꯁꯨꯔꯖ ꯂꯨꯋꯥꯡꯆꯥ ꯈꯨꯃꯨꯛ ꯆꯝꯅ ꯑꯕꯣꯛ ꯁꯔꯣꯖꯀꯤ ꯋꯥꯔꯤ ꯂꯤꯕꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯖꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯦꯡꯈꯠꯄꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤ ꯑꯩꯅ ꯈꯨꯠꯂꯣꯏꯅ ꯄꯥꯕꯗ ꯋꯥꯔꯕ ꯁꯤ ꯏꯃꯥꯅ ꯐꯖꯅ ꯄꯥꯕꯤꯗꯅ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯑꯩꯈꯣꯏꯅ ꯗꯥꯏꯂꯣꯒꯀꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯁꯤ ꯑꯃꯨꯛ ꯇꯥꯅꯤꯡꯉꯒ ꯔꯦꯐꯔ ꯇꯧꯅꯤꯡꯉꯒꯁꯨ ꯑꯃꯨꯛ ꯔꯤꯋꯥꯏꯟ ꯇꯧꯔꯒ ꯇꯥꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯇꯦꯜꯂꯛꯑꯕꯅꯤꯅ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯂꯧꯈꯠꯆꯒꯦ ꯁꯣꯏꯗꯅ ꯃꯊꯪ ꯇꯥꯔꯛꯄꯗ ꯏꯃꯥꯅ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯃꯩꯇꯩ ꯀꯕꯤꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯁꯦꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯑꯩꯅ ꯁꯩꯔꯦꯡꯁꯤ ꯁꯦꯌꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯆꯥꯁꯤꯡ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯈꯣꯏꯔꯝꯖꯔꯛꯄ ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯃꯪꯒꯣꯟ ꯑꯣꯏꯕꯤꯔꯣ ꯇꯦꯛꯇ ꯀꯥꯏꯗꯅ COVID-19ꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯁꯤꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯂꯣꯏꯅꯃꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯈꯣꯏꯔꯝꯖꯒꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯌꯥꯝ ꯋꯥꯔꯦ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏ ꯋꯥꯅꯗꯅ ꯂꯩꯔꯦ ꯑꯗꯨ ꯁꯤꯃꯠꯇꯗꯤ ꯅꯣꯡꯃ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯅꯨꯡꯇꯤꯒꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯏꯆꯥꯁꯤꯡ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯗꯅ ꯆꯍꯤꯁꯤꯗ ꯆꯥꯎꯈꯠꯄ ꯑꯣꯏꯔꯣ ꯍꯌꯦꯡꯃꯨꯛꯀꯤ ꯆꯍꯤꯗꯁꯨ ꯑꯃꯨꯛ ꯄꯤꯔꯅꯤ ꯕꯣꯔ ꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛ ꯀꯩꯅꯣꯔꯣꯝꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯀꯨꯏꯅ ꯊꯤꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯔꯥꯟꯗꯥꯒꯤ ꯃꯅꯥꯛꯁꯤꯗ ꯅꯣꯏꯒꯤ ꯀꯩꯅꯣ ꯑꯩꯗꯤ US ꯂꯣꯏ ꯂꯩꯍꯧꯔꯦꯅꯦ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛꯀꯗꯨꯕꯨ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯔꯒ ꯑꯁ ꯀꯥꯔꯇꯨꯟ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯄ ꯑꯗꯨꯒ ꯐꯠ ꯍꯥꯡꯗꯣꯛꯄꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤ ꯑꯣꯏꯔꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯪꯕ ꯁꯥꯇ꯭ꯔ ꯃꯆꯥ ꯏꯕꯤꯔꯛꯄ ꯀꯕꯤꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯁꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇ ꯂꯥꯝꯕꯗ ꯌꯥꯝ ꯋꯥꯔꯕ ꯑꯗꯨꯒ ꯃꯥꯒꯤꯅꯦ ꯂꯛꯀꯤꯂꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯑꯃ ꯑꯩꯒꯤ ꯂꯤꯁꯅꯔ ꯑꯃꯅ ꯅꯍꯥꯟ ꯏꯕꯨꯡꯉꯣꯗꯣ ꯑꯩꯅ ꯃꯤꯡꯒꯁꯦ ꯌꯥꯝ ꯀꯥꯎꯊꯣꯔꯛꯑꯦꯗ ꯑꯗꯨꯒꯤ ꯏꯕꯨꯡꯉꯣꯗꯨꯅ ꯃꯩꯇꯩ ꯀꯕꯤꯁꯦ ꯑꯃꯨꯛ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯥꯅ
ꯃꯥꯁꯤ 12 ꯊꯥꯕꯅꯤ ꯍꯥꯏꯌꯦ ꯍꯟꯗꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯄꯥꯅꯤꯡꯕꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯨ ꯃꯌꯥꯝꯁꯤꯅ ꯂꯤꯁꯅꯔꯁꯤꯡꯁꯤꯅ ꯑꯅꯝꯕꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯅ ꯇꯥꯕꯤꯔꯝꯕ ꯌꯥꯏ ꯑꯃꯅ ꯃꯥꯒꯤ ꯁꯦꯂꯦꯕꯁꯇꯨꯗ include ꯇꯧꯔꯝꯗꯅ ꯚꯥꯞ ꯇꯥꯗꯅ ꯃꯩꯇꯩ ꯆꯅꯨꯗꯣ ꯑꯃꯨꯛꯇꯪ ꯍꯟꯕꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯃꯗꯨ ꯑꯩꯒ ꯑꯗꯨꯝ ꯊꯦꯡꯅꯖꯔꯀꯥꯟꯗ ꯑꯩꯅ ꯈꯪꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯦꯖ ꯑꯦ ꯂꯤꯇꯔꯦꯆꯔ ꯅꯠꯇ꯭ꯔꯒꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯀꯩꯅꯣꯁꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯁꯥꯎꯕꯁꯦ very important ꯔꯣꯜꯅꯦꯕ ꯏꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯑꯗ ꯃꯥꯒꯤ ꯁꯦ ꯁꯨꯝ ꯌꯥꯎꯔꯛꯏꯁꯦ ꯑꯃꯨꯛ ꯀꯨꯏꯅ ꯇꯣꯛꯎꯔꯕꯅꯦꯕ ꯃꯩꯇꯩ ꯀꯕꯤꯁꯦ ꯃꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 2ꯗ ꯁꯩꯔꯦꯡ ꯊꯤꯈꯤꯕꯅꯤ ꯁꯩꯔꯦꯡ ꯊꯤꯔꯀꯥꯟꯗ ꯑꯩ ꯕꯣꯏ ꯁꯤꯀꯤ ꯄꯤꯕ꯭ꯔꯥ ꯑꯃꯒ ꯀꯩꯅꯣꯝꯒ ꯄꯦꯟꯁꯤꯜ ꯑꯃꯒ ꯐꯪꯉꯤ ꯀ꯭ꯂꯥꯁ 2ꯁꯦ ꯑꯩꯅ ꯇꯝꯃꯝꯒꯗꯣꯏꯁꯦ ꯑꯩ 47ꯗ ꯄꯣꯛꯄꯅꯤ ꯑꯗꯨꯅ 50ꯒꯅꯦ 5-6 ꯑꯗꯥꯏꯗꯅꯤ ꯅꯣꯏ ꯅꯍꯥꯟꯄꯣꯛꯇ ꯀꯩꯅꯣ ꯑꯣꯏꯅꯒ ꯄꯣꯛꯑꯝꯈꯤꯅꯤ ꯃꯤ ꯑꯍꯟꯒ ꯄꯥꯈꯪ ꯑꯣꯏꯅꯒ ꯄꯣꯛꯑꯝꯒꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯀꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯄꯥꯔꯛꯏꯁꯦ ꯑꯗꯨꯗꯒꯤ ꯐꯥꯈꯤꯕꯅꯤꯀꯣ ꯐꯥꯈ꯭ꯔꯒ ꯀꯨꯏꯔꯛꯑꯕꯅꯤꯅ ꯁꯨꯝ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯅꯔꯛꯄ ꯑꯗꯨꯅ ꯃꯩꯇꯩ ꯀꯕꯤꯁꯤꯗ ꯄꯤꯔꯤꯕ ꯅꯨꯡꯒꯤ ꯋꯥꯈꯜ ꯃꯩꯇꯩ ꯀꯕꯤꯗꯤꯅꯦ ꯃꯩꯇꯩꯒꯤ ꯑꯏꯕ ꯀꯕꯤꯗꯤ ꯀꯥꯕ꯭ꯌꯕꯨ ꯏꯕ ꯀꯥꯕ꯭ꯌꯗꯤ ꯀꯥꯕ꯭ꯌꯁꯤ ꯀꯗꯥꯏꯕꯨ ꯀꯧꯏ ꯑꯃꯨꯛ ꯈꯪꯅꯤꯡꯒꯗ꯭ꯔꯥ ꯁꯤ ꯃꯔꯤ ꯃꯔꯥꯡ ꯌꯥꯝ ꯂꯩꯕꯅꯦꯕ ꯀꯥꯕ꯭ꯌ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯀꯥꯕ꯭ꯌ ꯍꯥꯏꯕꯗꯤ ꯐꯖ ꯐꯖꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯋꯥꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛꯁꯦ ꯀꯥꯕ꯭ꯌꯅꯤ ꯀꯥꯕ꯭ꯌꯗꯒꯤ ꯃꯍꯥꯀꯥꯕ꯭ಯ ꯈꯟꯗ ꯀꯥꯕ꯭ಯ ꯗ꯭ꯔꯤꯁ ꯀꯥꯕ꯭ಯ ꯀꯥꯏꯅ ꯂꯥꯛꯏꯁꯦ ꯀꯥꯕ꯭ꯌꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦꯀꯣ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥꯁꯦ ꯑꯔꯣꯟꯕ ꯂꯤꯂꯥꯒꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯅꯦꯀꯦꯠ ꯑꯣꯏꯗꯅꯅꯦ ꯌꯥꯝ ꯐꯖꯅ ꯊꯣꯛꯂꯛꯏꯕ ꯀꯕꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯥꯁꯍꯣꯏꯗꯒꯤ ꯀꯔꯤꯗꯒꯤ ꯂꯥꯛꯏꯕ ꯃꯍꯥꯚꯥꯔꯠ ꯏꯕ ꯕ꯭ꯌꯥꯁꯍꯣꯏꯅꯒ ꯏꯔꯝꯃꯤꯕ ꯑꯗꯨꯒ ꯀꯜꯄꯅꯥꯒꯁꯦ ꯁꯤ ꯐꯖꯕ ꯀꯩꯅꯣ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯍꯥꯞꯄ ꯀꯥꯟꯗ ꯋꯥꯍꯩ ꯉꯥꯡꯕꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯍꯩꯁꯦ ꯅꯦꯀꯦꯠ ꯉꯥꯛꯇ ꯉꯥꯡꯃꯟꯗꯅ ꯃꯤꯒꯁꯨ ꯄꯪꯈꯠꯇ ꯈꯠꯅꯔꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯃꯁꯅꯦꯅ ꯂꯧꯏ ꯑꯗꯨꯒ ꯃꯩꯇꯩ ꯀꯕꯤꯁꯤꯁꯨ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯥꯍꯤꯇ꯭ꯌ ꯇꯝꯕꯗ ꯃꯗꯨ ꯀꯩꯅꯣ ꯇꯧꯗꯦ ꯀꯩꯒꯤꯅꯣꯗ ꯁꯣꯏꯗꯅ ꯍꯪꯗꯅ ꯂꯩꯔꯒꯗꯕꯅꯤ ꯃꯩꯇꯩ ꯀꯕꯤ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯕꯨ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯏꯔꯝꯕ ꯇꯧꯔꯝꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯏ ꯑꯗꯨꯅꯅꯤꯗ ꯑꯩ ꯌꯥꯝ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯀꯕꯤꯁꯤꯗꯅꯦ ꯃꯩꯇꯩ ꯀꯕꯤ ꯀꯅꯥꯝ ꯂꯩꯇꯦ ꯃꯩꯇꯩꯅ ꯏꯕ ꯂꯥꯏꯔꯤꯛꯄꯨ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯕꯨꯛ ꯀꯩꯅꯣꯒꯤꯁꯤꯗ ꯅꯩꯅꯕꯁꯤꯗ ꯑꯩꯅ ꯈꯜꯂꯤꯀꯣ ꯑꯩꯗꯤ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌꯗ ꯂꯥꯛꯆꯕꯅꯤꯅ ꯃꯣꯏꯁꯤ ꯃꯩꯇꯩꯔꯣꯟꯒ ꯑꯝꯇ ꯄꯥꯗꯅ ꯃꯥꯅꯦꯅꯦ ꯍꯦꯛ ꯊꯥꯒꯠꯂꯀꯥꯟꯗ ꯏꯪꯂꯤꯁꯀꯤ ꯑꯃ ꯉꯁꯤꯗꯤ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯑꯃ ꯅꯩꯅꯕ ꯑꯃ ꯇꯧꯏ ꯍꯣꯏ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯗꯨꯁꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯃꯣꯔꯦꯜ ꯌꯥꯝ ꯂꯧꯏ ꯑꯩꯁꯨ ꯑꯉꯥꯡ ꯇꯥꯛꯄꯤꯕꯗ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯃꯔꯝꯗ ꯇꯥꯛꯂꯛꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌ ꯑꯁꯨꯛ ꯐꯖꯕ ꯂꯩꯔꯤ ꯃꯌꯥꯝꯁꯤꯕꯨ ꯑꯃꯠꯇ ꯅꯩꯅꯔꯛꯇꯦꯅꯦ ꯏꯆꯥꯁꯤꯡꯁꯤꯕꯨ ꯍꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯏꯪꯂꯤꯁꯇꯨꯕꯨ ꯑꯩꯅ ꯃꯋꯥ ꯂꯧꯗꯕ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯃꯣꯏꯗꯩ ꯇꯝꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯕꯅꯤ ꯁꯦꯛꯁꯄꯤꯌꯥꯔ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯂꯃꯟꯗꯣ ꯑꯗꯒꯤ ꯃꯥꯙꯕꯤꯗꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯅꯩꯅꯕꯒꯁꯦ ꯌꯥꯎꯔꯛꯄ ꯌꯥꯏ ꯌꯥꯎꯔꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩ ꯁꯩꯔꯦꯡꯁꯤ ꯄꯥꯖꯔꯛꯀꯦ ꯑꯗꯨ ꯇꯞꯅꯁꯨ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟꯗ ꯈꯤꯇꯪꯁꯨ ꯑꯩ ꯊꯝꯖꯒꯦ ꯃꯥꯅ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯅ ꯅꯝꯕꯤꯅꯕ ꯌꯥꯎꯗꯅ ꯑꯔꯦꯝꯕꯗ ꯃꯥꯡꯕꯒꯨꯝ ꯅꯥꯔꯛꯇ ꯁꯥꯠꯂꯒꯗꯤ ꯂꯩꯔꯥꯡꯁꯦ ꯅꯝꯕꯤꯅꯕ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯔꯦꯝꯕꯗ ꯃꯥꯡꯉꯦꯀꯣ ꯃꯥꯅ ꯂꯩꯔꯥꯡꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯕꯤꯁꯤꯅ ꯐꯥꯎꯔꯤꯕ ꯅꯝꯕꯤꯅꯕꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯦꯛꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯀꯠꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯏꯌꯥꯏꯗ ꯂꯣꯠꯄ ꯃꯅꯤꯅ ꯃꯅꯤꯁꯤꯗꯤ ꯉꯥꯟꯈ꯭ꯔꯕ ꯌꯨꯝꯗꯐꯥꯎ ꯊꯝꯕꯗ ꯄꯩꯁꯥ ꯃꯇꯣꯝ ꯆꯪꯖꯩ ꯍꯥꯏꯔꯤꯕꯅꯤ ꯃꯅꯤꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇꯅ ꯑꯔꯦꯝꯕꯗ ꯉꯥꯟꯕꯒꯨꯝ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯎꯅ ꯀꯣꯏꯅ ꯄꯉꯥꯛꯄ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯕꯨꯅꯤꯀꯣ ꯃꯥꯅ ꯃꯃꯥ ꯂꯩꯕꯥꯛꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦꯅ ꯍꯥꯏꯕꯕꯨ ꯀꯕꯤꯅ ꯁꯤꯗꯩꯁꯤꯗꯒꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯇꯥꯕꯤꯔꯝꯒꯅꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯎꯅ ꯀꯣꯏꯅ ꯄꯉꯥꯛꯄ ꯑꯩꯗꯤ ꯆꯤꯡꯁꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯤꯡꯂꯣꯟ 9 ꯑꯩꯈꯣꯏꯗ ꯀꯣꯏꯔꯤꯁꯦ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯈꯪꯕꯤꯅꯕ ꯂꯩꯇꯅ ꯀꯅꯥꯝꯇ ꯃꯅꯤꯄꯨꯔꯁꯦ ꯈꯪꯕꯤꯔꯝꯗꯦ ꯍꯧꯖꯤꯛꯃꯛꯁꯨꯅꯦ ꯃꯅꯤꯄꯨꯔ ꯀꯥꯁꯤ ꯃꯌꯥꯝꯅꯅꯦ ꯑꯩꯈꯣꯏ ꯁꯛꯁꯤ ꯎꯕꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯦ
ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯔꯦꯁꯄꯦꯛꯂꯤ ꯃꯣꯏꯅ ꯂꯧꯗ꯭ꯔꯤꯑꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯈꯪꯕꯤꯅꯕ ꯂꯩꯇꯅ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯃꯁꯤꯗ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯒ ꯉꯁꯥꯏꯒꯤ ꯆꯥꯡꯗꯝꯅꯔꯤꯅꯤ ꯑꯃ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯈꯪꯕꯤꯅꯕ ꯂꯩꯇꯅ ꯀꯅꯥꯝ ꯈꯪꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯂꯩꯗꯣ ꯀꯅꯥꯗꯁꯨ ꯀꯠꯇ꯭ꯔꯦ ꯌꯦꯡꯁꯨ ꯌꯦꯡꯕꯤꯗ꯭ꯔꯦꯅ ꯃꯁꯤ ꯋꯥꯕꯨ ꯈꯟꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯑꯋꯥꯕꯅ ꯐꯨꯝꯕꯪꯅꯩ ꯑꯩꯗꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯊꯃꯣꯏ ꯏꯐꯨꯠ ꯃꯅꯨꯡꯗꯨꯗ ꯒꯣꯃꯨꯈꯤꯒꯤ ꯅꯥꯄꯣꯝꯗ ꯚꯥꯒꯤꯔꯊꯤ ꯒꯪꯒꯥꯅ ꯏꯆꯦꯜ ꯐꯥꯡꯅ ꯆꯦꯟꯕꯒꯨꯝ ꯃꯤꯂꯨ ꯅꯥꯄꯣꯝ ꯊꯨꯝꯗꯨꯅ ꯇꯔꯪ ꯂꯥꯏꯖ ꯆꯤꯡꯊꯔꯦꯗꯤ ꯃꯥ ꯀꯞꯄꯦꯕ ꯒꯣꯃꯨꯈꯤꯒꯤ ꯅꯥꯄꯣꯝ ꯍꯥꯏꯗꯤ ꯒꯣ ꯍꯥꯏꯗꯤ ꯁꯟꯒꯤ ꯃꯆꯤ ꯃꯥꯜꯂꯕ ꯅꯥꯄꯣꯝ ꯑꯩꯗꯤ ꯃꯁꯤ ꯀꯩꯅꯣꯅꯦ ꯍꯤꯃꯥꯂꯣꯏꯅꯤꯀꯣ ꯃꯥꯅ ꯊꯥꯔꯤꯁꯦ ꯚꯥꯒꯤꯔꯊꯤ ꯒꯪꯒꯥꯅ ꯚꯥꯒꯤꯔꯠ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯤ ꯃꯥꯅ ꯄꯜꯂꯤꯁꯦ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯧꯖꯔꯝꯃꯤꯕ ꯍꯤꯟꯗꯨꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯪꯁꯀꯥꯔ ꯇꯧꯔꯤꯗꯅ ꯃꯩꯗ ꯁꯪꯁꯀꯥꯔ ꯇꯧꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯤꯕꯁꯦ ꯃꯩꯒꯤ ꯄꯣꯠꯂꯣꯏ ꯍꯥꯏꯕ ꯑꯃ ꯅꯨꯡꯁꯤꯠꯀꯤ ꯄꯣꯠꯂꯣꯏ ꯍꯥꯏꯕ ꯑꯃ ꯏꯁꯤꯡꯒꯤ ꯄꯣꯠꯂꯣꯏ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯃꯩꯒꯤ ꯄꯣꯠꯂꯣꯏ ꯅꯨꯡꯁꯤꯠꯀꯤ ꯄꯣꯠꯂꯣꯏ ꯏꯁꯤꯡꯒꯤ ꯄꯣꯠꯂꯣꯏ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯣꯐꯤꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯣꯟ ꯆꯜꯂꯒ ꯐꯨꯝꯕ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯁꯨ ꯑꯗꯨꯝꯅ ꯂꯩ ꯑꯗꯨꯕꯨ ꯍꯤꯟꯗꯨ ꯆꯠꯂꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯪꯁꯀꯥꯔ ꯇꯧꯗ꯭ꯔꯒꯗꯤꯅꯦ ꯁꯪꯁꯀꯥꯔ ꯇꯧꯗ꯭ꯔꯒꯗꯤ ꯃꯩ ꯊꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯔꯣꯛꯇ ꯇꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯗꯟꯗꯤꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯃꯇꯣꯝꯇ ꯁꯨꯏꯁꯥꯏꯠ ꯇꯧꯕꯁꯦ ꯌꯥꯔꯝꯗꯦ ꯀꯔꯤꯒꯤꯅꯣꯗ ꯃꯇꯣꯝꯇ ꯁꯨꯏꯁꯥꯏꯠ ꯇꯧꯕꯁꯦ ꯃꯥꯒꯤ ꯑꯥꯠꯃꯥꯗꯨꯕꯨ ꯑꯣꯠꯂꯀꯥꯟꯗ ꯁꯤꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯁꯪꯁꯀꯥꯔ ꯇꯧꯍꯜꯂꯝꯗꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯅ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯡꯒꯣꯜꯒꯤ ꯆꯤꯡꯗ ꯃꯉꯥꯔꯛ ꯀꯥꯝꯕꯤ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯌꯥꯝ ꯀꯤꯖꯖꯥꯠꯅꯤ ꯃꯗꯩꯗꯨꯗ ꯍꯨꯟꯗꯣꯛꯑꯀꯥꯟꯗꯅꯦ ꯃꯣꯏꯒꯤ ꯃꯁꯥꯁꯦ ꯀ꯭ꯋꯥꯛꯅ ꯑꯗꯒꯤ ꯂꯪꯖꯥꯅ ꯁꯦꯠꯂꯒ ꯆꯥꯔꯒꯅꯦ ꯑꯗꯨꯝ ꯀꯪꯉꯒ ꯃꯥꯡꯈꯤꯕ ꯑꯗꯨꯅꯤ ꯃꯣꯏ ꯁꯪꯁꯀꯥꯔ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯁꯦ ꯃꯨꯟꯅ ꯄꯥꯔꯀꯥꯟ ꯈꯪꯒꯅꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯕꯣꯔꯥ ꯖꯥꯎꯕ ꯁꯥꯕꯤ ꯃꯥꯏꯅꯨ ꯄꯦꯝꯆꯥꯁꯦ ꯊꯣꯛꯈꯤꯕꯅꯦꯕ ꯀꯩꯅꯣꯅꯦ ꯑꯗꯨ ꯃꯥꯏꯅꯨ ꯄꯦꯝꯆꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯥꯁꯦ ꯃꯥꯏ ꯀꯟꯗꯤꯁꯟꯅ ꯌꯥꯗꯗꯅ ꯃꯥ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯅꯦ ꯃꯃꯥ ꯃꯆꯥꯗꯁꯨ ꯂꯩꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯥꯏꯅꯨ ꯄꯦꯝꯆꯥꯁꯦ ꯎꯍꯧꯕ ꯑꯩꯈꯣꯏ ꯏꯙꯍꯣꯏ ꯎꯍꯧꯏ ꯍꯥꯏ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯃꯣꯏꯁꯦ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯃꯥꯡꯒꯤ ꯑꯗꯩꯗꯨꯗ ꯂꯩꯈꯤꯕ ꯑꯗꯨꯒ ꯕꯥꯃꯣꯟ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯁ ꯁꯤꯁꯇꯦꯝꯒꯁꯦ ꯌꯥꯝ ꯂꯩꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝꯒꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯤꯁꯨ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯥ ꯀꯩꯅꯣ ꯃꯉꯥ ꯀꯥꯝꯕꯤꯗ ꯍꯨꯟꯗꯣꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨꯅꯦ ꯌꯥꯝꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯍꯨꯟꯗꯣꯛꯀꯗꯣꯔꯦꯗꯣ ꯃꯥꯗꯤ ꯁꯪꯁꯀꯥꯔ ꯇꯧꯔꯔꯣꯏꯗꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯀꯩꯅꯣ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯁꯪꯁꯀꯥꯔ ꯇꯧꯕ ꯂꯣꯏ ꯌꯥꯔꯦꯅ ꯑꯗꯨꯝ ꯇꯧꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯤꯅ ꯀꯣ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯂꯣ ꯑꯥꯏꯟꯁꯤꯅ ꯑꯗꯨꯅ ꯑꯁꯤ ꯋꯥꯕꯨ ꯈꯟꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯑꯋꯥꯕꯅ ꯐꯨꯝꯕꯪꯅꯩ ꯊꯃꯣꯏ ꯏꯐꯨꯠ ꯅꯨꯡꯗꯨꯗ ꯒꯣꯃꯨꯈꯤꯒꯤ ꯅꯥꯄꯣꯝꯗ ꯒꯣ ꯍꯥꯏꯗꯤ ꯁꯟꯒꯤ ꯃꯆꯤ ꯃꯥꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯍꯤꯃꯥꯂꯣꯏꯒꯤ ꯆꯤꯡꯗꯣꯟꯗꯒꯤ ꯚꯥꯒꯤꯔꯠꯅ ꯃꯥꯏ ꯃꯄꯥ ꯃꯄꯨ ꯅꯣꯔꯣꯛꯇ ꯆꯠꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯦ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯤꯗꯤ ꯁꯦꯟꯊꯨꯝ ꯀꯔꯤ ꯀꯔꯥ ꯃꯣꯏ ꯃꯁꯥꯁꯦ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯗ ꯃꯤ ꯀꯤꯗꯦꯗꯅ ꯑꯗꯨꯅ ꯃꯣꯏꯅ ꯖꯩꯒꯒꯤ ꯁꯒꯣꯜ ꯊꯥꯗꯣꯛꯄ ꯈꯛꯇ ꯁꯒꯣꯜ ꯐꯥꯖꯤꯜꯂ ꯊꯝꯃꯨꯕꯗꯒꯤ ꯃꯨꯅꯤꯁꯦ ꯁꯥꯎꯃꯟꯈ꯭ꯔꯅ ꯃꯃꯤꯠꯇꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯤꯅ ꯃꯩꯔꯤꯁꯤꯅ ꯃꯄꯥ ꯃꯄꯨꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯂꯩꯇ꯭ꯔꯤꯁꯦ ꯃꯣꯏ 5-10 ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯅ ꯚꯥꯒꯤꯔꯠꯁꯦ ꯄꯣꯛꯂꯛꯄꯗ ꯚꯥꯒꯤꯔꯠꯁꯤꯅ ꯑꯁ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯅꯣꯔꯣꯛꯇ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯁꯦ ꯁꯦꯡꯒꯗꯒꯦ ꯍꯥꯏꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯤꯒ ꯂꯥꯏꯒ ꯃꯤꯠꯀꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯨꯗ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁꯣꯔ ꯃꯣꯏ ꯂꯥꯏꯁꯦ ꯅꯤꯡꯉꯀꯥꯟꯗ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯣ ꯁꯔꯒꯗ ꯀꯥꯗꯣꯏꯅꯣ ꯅꯣꯔꯣꯛꯇ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯗꯤ ꯅꯪ ꯒꯪꯒꯥꯁꯦ ꯀꯩꯅꯣꯗꯒꯤ ꯍꯤꯃꯥꯂꯣꯏꯗ ꯂꯩꯕꯅꯤ ꯑꯗꯨ ꯍꯤꯃꯥꯕꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯒꯪꯒꯥꯁꯦ ꯌꯥꯝ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯁꯦꯡꯂꯕ ꯒꯪꯒꯥꯗꯨꯅꯅꯦ ꯃꯔꯇꯁꯤꯗ ꯄꯨꯊꯔꯛꯑꯀꯥꯟꯗ ꯅꯪꯒꯤ ꯅꯄꯥ ꯅꯄꯨꯅ
gi saru tari mafam do aduda thengaga dine nangna panpu che sarga kani henana adugumlaba bhagirat china kaino ganga che adumaina putharakibane adunani masida bhagirathi ganga haise isen phangna chen bagum man chima loide chen thara imni mitlu na pon thumjana tarang lai je sinthari na cha gi pambom chaudringai palem gi nungsi ba khangdringai ima gi seba ngamlamdri mana mama leibak manipur se ko palem chapi imao tola mana cha koina khujeng paloina duna ya kairon bu khanjage ya kairon masa magi maming haidana magi kanu isai saktana mangonda bebhar katana magi saireng idana khanjage haba laira rabana cha koina prem gi dhara natana prem gi dhara di mit ki pido aduna katsa ningai lejadi edi madi ka shule jadamnina aigi mit ki pido pinabiu imao lengsin biu palemo thamoi ason thaktuda thamoi gi ason ai dine mana nga chagine mana so haibani ko bengali kari kras khar mix to matam juda koina bengali dagi ne mayik si so koina bengali tawri se masigi nungi athado adum isa singna khambira magani akoina bengali gi kharapam chawna mami pansro pam tamda koi maitai mayik se leiramde aduna mana bengali mayik sida tamakanda MIL se tha ba yanna baina amu Kolkata da ma se before second world war da ai first year second year da second world war kai rapodagi mama khatam dagi da bane aduna Kolkata university da aduna mana kaino ne bengali kai ka kitang mix to se mana sumagi kaino da ibada yaurami thamoi ason tha duna thamoi ason tha duna di thamoi di sengi da na yamna thamoi gi ason tha duna ason di phida ha bane punchigi miko khudingda awa nungai ba matamda bhakti gi lairang katchaba bhakti gi lairang ai di kaino bhakti gi lairang sida paisa yam chapun ga kat pakasinati aina nungsiba ai chengla ba thamoi sina katchaba lairang oina katchaba laira rabi ironi khangdaba na haibani maitai kabila kini si explain yam hangan bani hang kaino tawi laira rabi ironi haise akoi gi kaino se akoi lon se laire akoi gi kaino se culture se laire kaina akoi se chanda sum hantabagi wakhana maso masi bok sum kharadi adum hingnari maleng khali aduna laira rabi ironi se mane yam hayaning daba khangdaba na haibani khangdadana hari ne ba maitai kabila kini maitai kabi se maitai gi aiba kaya la kini sinima gi asa se ahing mamai orakle singkhai phiduk hulagle nongalapagi describe tawrini ahing mamai orakla kanda singkhai phiduk amu hulidana singkhai phiduk hulaga di nung ngalaidana kwa kilambau sillani kwa ga di akogi kanu kwa na nungale ba mitrabati aduga kabo sembidana tenawana nonganba aduga uthumna nonganba mai magi lei aduna laira rabi ironi khangdaba na haibani maitai kabila kini akogi kabi se yamna lakhini haiba akoina khanbasi lali sin khangdadan harini ahing mamai oiragle singkhai phidu phurakle kwa kilambau silani edi akoi nongala pada kwa khonge numidang wai gi kanduda tamyana kori chen bada pungning torban thaktuda aidi akoi gi sinari gi phajaba nature gi yam nuksibani ko kharpum jawbana nature bu nuksibese aduna mana khalla kanda I gadawbase nangna yengadawa mafam wakhan ta gadaba matamse ma ta ineba nungdang wai gi kanduda tamyana kori chen bada pungning torban thaktuda kaise pungning sida khalli se torban ni diga turien gi torban ma thaktu khoi torban kaudra adu pungning da so khoi torban thaktuda asang bating thau mayona wakhal gi ason tha duna to wakhan tawro matam juda nature gi mayam do ithak irei khudingda korbak mangda tha khorjei khutta pai palem gi ningthi ba khochelo korbak abi se matam amada ari baloni korbak adi akhoi gi ina na ba ko slate oi bayai adagi akhoi leitringai da unada wanada irami bani ad bhaja patra mana kaina akhoi ibaya ba kano mayam ama lei khorjai khutta pai khorjai di akhoi kolomboi aduga slate tana kangru ko akhoi kangru kai seuji ke ngang khangamaron aduga akhoi di slate iraga muthatla mu phara mai tokjara ini palem gi ningthi ba khochel ho palem gi ningthi ba di kanano akhoi gi ima lebak ta lei ba nature akhoi di ritu daruna thogan bani ko akhoi kano se akhoi gi atai lamdadi ritu se mari khaktang lei hai ani khaktang lei ba lamchu lei bani akhoi manipur gi di ritu taruk ne ba tha ani na ritu oi bani aduna lamta ga
ꯐꯥꯏꯔꯦꯟꯒ ꯂꯝꯇꯥꯒꯁꯦ ꯕꯁꯟꯇ ꯔꯤꯇꯨꯅꯤꯀꯣ ꯃꯁꯤꯗ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯕꯁꯦ ꯊꯥꯕꯜ ꯂꯩꯄꯣꯝ ꯍꯧꯔꯕ ꯁꯪꯕꯥꯅꯕ ꯑꯍꯤꯡꯗ ꯏꯃꯥꯒꯤ ꯐꯖꯕ ꯌꯦꯡꯖꯍꯧ ꯊꯥꯕꯜ ꯃꯇꯝꯗꯨꯗꯁꯨ ꯊꯣꯛꯑꯀꯥꯟꯗ ꯏꯃꯥꯒꯤ ꯐꯖꯕꯁꯦ ꯎꯅꯦꯕ ꯑꯗꯨꯗ ꯌꯦꯡꯖꯍꯧ ꯑꯗꯨꯒ ꯅꯪꯅ ꯅꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯄ ꯃꯌꯥꯝꯗꯨ ꯏꯁꯤꯜꯂꯒ ꯊꯝꯃꯨ ꯁꯤꯅꯤ ꯄꯣꯝꯕꯤ ꯌꯦꯡꯉꯤ ꯋꯥꯠꯇꯦꯗꯣ ꯆꯦꯛꯂꯥ ꯌꯦꯡꯉꯤ ꯅꯣꯞꯇꯦꯗꯣ ꯀꯕꯤꯅ ꯋꯥꯠꯄ ꯍꯧꯅꯗꯦ ꯑꯩꯗꯤ ꯏꯅꯤꯡꯉꯀꯥꯟꯗꯗꯤ ꯑꯋꯥꯠꯄ ꯂꯩꯄꯣꯟꯇꯦ ꯊꯕꯛ ꯇꯟꯗꯕ ꯃꯤꯅ ꯊꯕꯛ ꯑꯗꯨꯝ ꯂꯩꯗꯅ ꯊꯕꯛ ꯇꯟꯕ ꯃꯤꯗꯤ ꯊꯕꯛ ꯂꯩꯇꯦꯗꯅ ꯑꯗꯨꯅꯦꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯄꯣꯝꯕꯤ ꯌꯦꯡꯉꯤ ꯋꯥꯠꯇꯦꯗꯣ ꯆꯦꯛꯂꯥ ꯌꯦꯡꯉꯤ ꯅꯣꯞꯇꯦꯗꯣ ꯍꯥꯏꯗꯤ ꯄꯣꯝꯕꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯄꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯎꯆꯦꯛ ꯑꯣꯏꯅ ꯂꯩꯖꯕ ꯌꯨꯝꯗꯒꯁꯨ ꯂꯥꯛꯇꯅ ꯂꯩꯗꯅ ꯑꯗꯨꯒ ꯆꯦꯛꯂꯥ ꯍꯥꯏꯁꯤꯅ ꯑꯔꯥꯞꯄꯗꯒꯤꯒ ꯂꯥꯛꯄ ꯑꯗꯨꯕꯨꯅ ꯆꯦꯛꯂꯥ ꯍꯥꯏꯕꯅꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯨ ꯎꯆꯦꯛꯇꯤ ꯎꯆꯦꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯅ ꯌꯨꯝꯗ ꯌꯣꯛꯄ ꯑꯃꯅ ꯂꯝꯒꯤ ꯆꯦꯛꯂꯥ ꯕꯁꯟꯇꯒꯤ ꯃꯇꯝꯗ ꯇꯝꯌꯥ ꯄꯥꯃꯦꯜ ꯈꯨꯗꯤꯡꯗ ꯇꯝꯅꯥ ꯀꯧꯕ ꯆꯦꯛꯂꯥꯅ ꯇꯥꯝꯅ ꯇꯥꯝꯅ ꯈꯣꯡꯉꯦꯅ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔ ꯀꯃꯜꯅꯁꯨ ꯇꯝꯅꯥ ꯀꯧꯕ ꯁꯩꯔꯦꯡ ꯑꯃ ꯏꯕꯅꯤ ꯇꯝꯅꯥ ꯀꯧꯕ ꯆꯦꯛꯂꯥꯅ ꯎꯐꯩ ꯏꯊꯛꯇ ꯈꯣꯡꯂꯤꯕ ꯀꯥꯂꯦꯟꯒꯤ ꯂꯩꯔꯥꯡ ꯐꯖꯕ ꯀꯕꯤꯒꯤ ꯃꯤꯐꯝꯅ ꯌꯦꯡꯖꯍꯧ ꯀꯥꯂꯦꯟꯒꯤ ꯂꯩꯔꯥꯡ ꯀꯥꯂꯦꯟꯗ ꯂꯩꯔꯥꯡ ꯀꯩꯀꯩ ꯁꯥꯠꯀꯦꯗꯣ ꯑꯩꯈꯣꯏ ꯑꯗꯩꯗ ꯎ ꯐꯪꯉꯅꯤ ꯂꯩꯄꯥꯛ ꯂꯩꯍꯣꯏ ꯁꯥꯠꯂꯦꯀꯣ ꯀꯥꯂꯦꯟꯗ ꯂꯩꯔꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯦ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯅ ꯅꯝꯕꯤꯅꯕ ꯌꯥꯎꯗꯅ ꯑꯔꯦꯝꯕꯗ ꯃꯥꯡꯕꯒꯨꯝ ꯅꯥꯔꯛꯇ ꯁꯥꯠꯂꯒꯗꯤ ꯂꯩꯔꯥꯡꯗꯨ ꯅꯝꯕꯤꯅꯕ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯕꯨꯅꯤ ꯃꯥꯅ ꯅꯝꯕꯤꯅꯕ ꯌꯥꯎꯗꯦ ꯍꯥꯏꯁꯦ ꯏꯌꯥꯏꯗ ꯂꯣꯠꯄ ꯃꯅꯤꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇꯅ ꯑꯔꯦꯝꯕꯗ ꯉꯥꯟꯕꯒꯨꯝ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯎꯅ ꯀꯣꯏꯅ ꯄꯉꯥꯛꯄ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯈꯪꯕꯤꯅꯕ ꯂꯩꯇꯅ ꯑꯩꯗꯤ ꯑꯔꯦꯝꯕꯗ ꯈꯪꯕꯤꯅꯕ ꯀꯅꯥꯝ ꯂꯩꯔꯝꯗꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗꯤ ꯈꯪꯕꯤꯅꯕ ꯂꯩꯇꯕꯗꯨꯗꯤ ꯇꯧꯔꯛꯇ꯭ꯔꯦꯀꯣ ꯑꯌꯥꯝꯕꯅ ꯈꯪꯉꯦ ꯍꯥꯏꯅ ꯑꯩꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯃꯩꯇꯩ ꯑꯄꯨꯝꯕ ꯇꯤꯟꯅꯅ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯑꯗꯣ ꯃꯥꯅꯁꯨ ꯈꯤꯇꯪ ꯃꯅꯨꯡꯒꯤ ꯌꯥꯎꯔꯤꯀꯣ ꯃꯩꯇꯩ ꯑꯄꯨꯝꯕ ꯁꯦ ꯑꯣꯃꯤꯠ ꯇꯧꯕꯅꯤ ꯀꯩꯅꯣ ꯀꯃꯥ ꯑꯃ ꯃꯊꯛꯇ ꯀꯣꯠꯂꯤꯁꯦ ꯇꯤꯟꯅꯅ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯁꯅꯨ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯃꯅꯤꯄꯨꯔ ꯉꯥꯡꯕꯒꯁꯦ ꯌꯥꯝ ꯆꯥꯎꯈꯠꯇꯦ ꯀꯥꯏꯅ ꯉꯥꯡꯅꯗꯕꯀꯣ ꯑꯗꯨꯒ ꯃꯤꯔꯩꯕꯥꯛꯀꯤ ꯂꯣꯟꯁꯤꯒꯤꯅ ꯑꯗꯨꯝ ꯉꯥꯡꯕ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔꯗꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯄꯂꯦꯝꯒꯤ ꯁꯦꯕꯥ ꯇꯧꯁꯅꯨ ꯂꯧꯁꯤꯡꯒꯤ ꯊꯥꯡꯃꯩ ꯊꯥꯟꯁꯅꯨ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯃꯌꯥꯝ ꯑꯃ ꯏꯗꯅ ꯂꯩꯕꯥꯛꯁꯤꯅ ꯄꯥꯕꯤꯗꯅ ꯌꯦꯡꯕꯤꯗꯅ ꯎꯕꯤꯗꯅ ꯇꯧꯔꯒꯗꯕꯨ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯀ꯭ꯂꯕ ꯃꯊꯪ ꯆꯠꯊꯔꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯁꯦꯌꯔꯤꯡ ꯑꯃꯇꯪ ꯇꯧꯔꯛꯇꯕꯁꯤ ꯏꯃꯥꯅ ꯉꯁꯤ ꯃꯩꯇꯩꯂꯣꯟꯒꯤ ꯁꯩꯔꯦꯡ ꯑꯃ ꯈꯟꯒꯠꯄꯤꯔꯒ ꯁꯪꯒꯥꯕꯤꯔꯦ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯗ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯀ꯭ꯂꯕꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯕꯁꯤ ꯑꯌꯥꯝꯕꯅ ꯏꯪꯂꯤꯁꯀꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯣꯏꯔꯤ ꯁꯤ ꯍꯥꯏꯔꯒꯁꯨ ꯐ꯭रीडम ꯑꯣꯐ ꯆꯣꯏꯁꯇꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯩꯔꯦꯡ ꯕꯨꯛꯁꯨ ꯈꯟꯒꯠꯄ ꯀꯥꯟꯗ ꯁꯦꯌꯔ ꯇꯧꯕꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯛ ꯐꯣꯔꯋꯥꯔꯗ ꯇꯧꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯁꯤꯁꯨ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯔꯕ ꯀꯩꯒꯤꯅꯣꯒ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯑꯃꯁꯨ ꯂꯦꯡꯁꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯀꯃꯦꯟꯠ ꯃꯌꯥꯝꯁꯨ ꯎꯖꯔꯦ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯏꯃꯥꯒ ꯑꯃꯨꯛ ꯕꯨꯛ ꯀ꯭ꯂꯕ ꯔꯤꯗꯤꯡ ꯇꯧꯕꯗ ꯃꯁꯤꯒꯤ ꯀꯃꯦꯟꯠꯁꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯄꯁꯤ ꯈꯨꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯏꯃꯥꯅ ꯂꯥꯁ ꯃꯦꯁꯦꯖ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯅ ꯄꯤꯖꯒꯗꯕ ꯃꯦꯁꯦꯖꯁꯤ ꯑꯩ ꯈꯨꯠ ꯂꯣꯟꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛ ꯅꯣꯟꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯕꯨ ꯁꯛ ꯇꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯅ ꯑꯃꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯅꯗꯕ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯇꯧꯕꯤꯗꯕ ꯑꯃꯒꯤ ꯋꯥꯁꯨ ꯇꯥꯊꯣꯛꯄ ꯑꯃꯒꯤ ꯋꯥꯁꯨ ꯇꯥꯊꯣꯛꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯒ
English hairagana mayamsina English hairagadi heta tuna khang karigino na habada machida chu amu message sida chu wam haigara dore ena karigino da English ne Manipuri ne Hindi ne angang che aidi oda ku oirakpani ko tamba matam da ne khwaidigi yana haidi che English han haibane English na amna luon che aduna English am pami che Manipur gi oibasu amagi oirasu tawadabu aina US da leiba matam da ne China gi marup yam tinara iko ado moy English ambo hay te moy marondo mo ngeba aina moy tane hona ba matam da ne ai pana tamme di hede adun akhoi luon che chakhalang ge haradi akhoi mete rona wadi sa si English su khangbiu Hindi su khangbiu world da level luon khudi mo su khangbiu ba adagi akhoi gi lairiba dress akhoi gi lairiba pije chacha wangang changa ko harbase pije ne chacha ne wangang ne changa ne si munna khalakanda akhoi loina bag unity se lairagadi akhoi sakhoi palamda mama oirachi aduga loina na akhoi gi laibak si sakhate haiban nate ba akhoi mai tei ron daga ina ngathai am haning bado ai moi huji ano bolai kyam leire khamra khamjai bo bisang na iba sairenga se ani leirami khunga aduga namawa ai na loi para ke boji ai sidi bo manung da ai para ke ba ta biyo ba masih di pautin nan tijage kulona jadi masih haraga mayam dengan sigi oinadi program masih loisinjarage akhoi adu mathang tana tawjarakani aduga yengbiriba pumnamaksu adomge choice of book khanbirakanda akhoi gi platform sida la kanda mayam da share tawminasi khaminasi learn tawminasi yamna nungai jara thank you khurumjari